ꯊꯧꯗꯥꯡꯕꯤ ꯑꯁꯪꯕꯤꯅ ꯑꯃꯁꯨ ꯍꯧꯖꯤꯛ ꯄꯣꯔꯣꯝꯄꯥꯠꯀꯤ ICUꯗ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯅ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯒꯤ ICUꯗ ꯉꯁꯤ ꯌꯥꯎꯁꯪ ꯃꯃꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ICUꯗ ꯂꯩꯔꯛꯄꯁꯤꯒꯤ ꯑꯋꯥꯕꯁꯦ ꯃꯥ ꯀꯔꯝꯍꯥꯏꯅ ꯈꯥꯡꯉꯝꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯄꯩꯁꯥꯁꯦ ꯆꯪꯖꯔꯒꯗꯤ ꯈꯤꯇꯪꯗꯁꯨ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯅꯦꯖ ꯇꯧꯕꯗ ꯈꯤꯇꯪꯗꯁꯨ ꯃꯇꯦꯡ ꯑꯣꯏꯖꯒꯗꯕꯅꯤ ꯑꯗꯨꯅ ꯆꯪꯉꯛꯏꯕ ꯃꯤ ꯃꯌꯥꯝꯅ ꯍꯔꯥꯎꯅꯈꯤꯕ ꯆꯪꯍꯧꯗꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯩꯁꯥꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯌꯥꯕ ꯎꯅꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯎꯅꯔꯨꯔꯒꯁꯨ ꯐꯣꯟ ꯇꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯄꯦꯟꯖꯗꯦ IDPꯁꯤꯡꯗ ꯇꯥꯡꯀꯛ ꯃꯔꯤ ꯊꯣꯛꯅ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯄꯤꯕꯗ ꯁꯋꯣꯝꯕꯨꯡ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔꯗ ꯂꯩꯔꯤꯕ ꯒ꯭ꯋꯥꯜꯇꯥꯕꯤ ꯈꯨꯜꯒꯤ ꯏꯃꯨꯡ 13ꯀꯤ ꯑꯣꯏꯅ ꯁꯦꯟꯐꯝ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯁꯋꯣꯝꯕꯨꯡ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔ ꯍꯣꯝꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯒ꯭ꯋꯥꯜꯇꯥꯕꯤꯗꯒꯤ IDP ꯊꯧꯅꯥꯎꯖꯝ ꯙꯅꯟꯖꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯃꯨꯡ ꯑꯃꯃꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯈꯔꯗ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯂꯨꯄꯥ 15,000 ꯑꯦꯀꯥꯎꯟꯇ ꯀꯥꯞꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯌꯥꯝꯕꯅ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯁꯦꯟꯐꯝ ꯐꯪꯈꯤꯗꯦ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯁꯦꯟꯐꯝ ꯐꯪꯍꯧꯗꯕꯁꯤꯡꯒꯤ ꯁꯦꯜ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯁꯋꯣꯝꯕꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯃꯨꯡ 169ꯒꯤ ꯃꯅꯨꯡꯗ ꯒ꯭ꯋꯥꯜꯇꯥꯕꯤꯗꯒꯤ ꯏꯃꯨꯡ 13ꯀꯤꯗꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯁꯦꯟꯐꯝ ꯄꯤꯕꯤꯗ꯭ꯔꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯍꯪꯂꯨꯕ ꯃꯇꯝꯗꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯊꯧꯗꯥꯡꯕꯤ ꯑꯁꯪꯕꯤꯅ ꯑꯃꯁꯨ ꯍꯧꯖꯤꯛ ꯄꯣꯔꯣꯝꯄꯥꯠꯀꯤ ICUꯗ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯅ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯒꯤ ICUꯗ ꯉꯁꯤ ꯌꯥꯎꯁꯪ ꯃꯃꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ICUꯗ ꯂꯩꯔꯛꯄꯁꯤꯒꯤ ꯑꯋꯥꯕꯁꯦ ꯃꯥꯀꯔꯝꯍꯥꯏꯅ ꯈꯥꯡꯉꯝꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯄꯩꯁꯥꯁꯦ ꯆꯪꯖꯔꯒꯗꯤ ꯈꯤꯇꯪꯗꯁꯨ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯅꯦꯖ ꯇꯧꯕꯗ ꯈꯤꯇꯪꯗꯁꯨ ꯃꯇꯦꯡ ꯑꯣꯏꯖꯒꯗꯕꯅꯤ ꯑꯗꯨꯅ ꯆꯪꯉꯛꯏꯕ ꯃꯤ ꯃꯌꯥꯝꯅ ꯍꯔꯥꯎꯅꯈꯤꯕ ꯆꯪꯍꯧꯗꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯩꯁꯥꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯌꯥꯕ ꯎꯅꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯎꯅꯔꯨꯔꯒꯁꯨ ꯐꯣꯟ ꯇꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯄꯦꯟꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯈꯪꯕ ꯄꯥꯝꯖꯩ